मैम आई पूजरे वीडियो से सिस्टर रोस वाहेंगबम की वीडियो ने लुप्त लाले आई सेंदोरक्पगी वीडियो मते मैम पुनः यमिनसे Roselyn Wahengbam kawi babagi posting ki maram oraga koi surgery dalai bane town pan da ina live thazagi bado adugi mohanga KCP MC Nongren kombagi ibung ipwasing na phone to jarak padegi Romario haibana pase moi custody de thamne na phone pa pirakhi aduga ibung singduna aibu korakhi nongalaga lake haina aina sukungi adugi mathangda लेरिबो सिचुएशन दुना लाखिबे यादबदगी मरम ओरगा अदुगा इबुंसिंगसु इन्फॉर्मेशन पाउ फोंगनबा ngamgidabadagi aina luptu thajadaba gi maram oiraga aina lupu makhata na phau khidabane aidugi matungda aina nuaitaba pendaba khara leibadagi makhata na life thajabada miyamda aina wahai asoba khara hairubadagi lupulana uhalle aduna leba miyamda aina lup asibu lana ubidunaba na sengdokchari ibung ipwasingdasu aina nanjari haiba wahai se thamjari lup asina aigi hujiki thoiba thodok case sigi matang sida ibung singjina aigi case bu makhata na chathanaba aina haijari ibung ipwasingda वीडियो से स्वाद लो जंजरगे वीडियो से एमबीरगा लाइक कमेंट तो बिरमो सिस्टर के दमक फुन सपोर्ट तो मिनसे मैम इसिनाउ पुनमक सुको अदुगा वीडियो से मतांग स्वाद लो जंजरगे लोइदिंगाइदा मैम चैनल नसिबु सब्सक्राइब तो बिरमो सब्सक्राइब तो दबे इसिनाउ सिंग जावरगदे बाय बाय।